ꯄꯨꯡ ꯀꯌꯥꯗꯅꯣ ꯐꯤꯔꯥꯟ ꯁꯤꯡꯒꯠꯇꯣꯏꯕ? ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯗꯅꯤ. ꯐꯤꯔꯥꯟꯒꯤ ꯋꯥꯁꯦ ꯍꯨꯏ ꯍꯧꯗꯣꯡꯅꯒ ꯀꯥꯟꯈꯤꯂꯥꯛꯈꯤꯅꯤꯀꯣ. ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ. ꯍꯣꯏ ꯕꯕꯥ. ꯅꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯍꯥ? ꯗꯨꯀꯥꯟꯗ ꯆꯥ ꯆꯤꯅꯤ ꯂꯩꯅꯤ ꯍꯥꯏꯔꯝꯕꯅꯦ. ꯑꯣ. ꯑꯗꯨꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯕꯅꯤꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯇꯧꯔꯕꯁꯨ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯃꯣꯏꯕ ꯆꯤꯅꯤ ꯀꯤꯂꯣ 5ꯅꯤ ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯅꯤ. ꯃꯃꯥꯔꯥ ꯊꯕꯥꯔꯥ ꯑꯃꯅ ꯆꯥꯒꯤ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ. ꯍꯣꯏ. ꯑꯗꯨꯒ ꯐꯤꯔꯥꯟꯁꯤꯁꯨ ꯁꯪꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯊꯕꯥꯅ ꯐꯤꯔꯥꯟ ꯁꯪꯖꯔꯁꯅꯨ. ꯑꯩꯅ ꯆꯥꯒꯤ ꯊꯧꯔꯥꯡ ꯇꯧꯔꯨꯔꯒ. ꯕꯕꯥ, ꯇꯥꯃꯣ ꯃꯉꯥꯜꯁꯤꯕꯨ ꯀꯥꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯁꯣꯏꯗꯅ ꯀꯥꯔꯗꯕꯅꯤꯅꯦ. ꯃꯉꯥꯜ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯅꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅꯦ. ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯟꯅꯗꯤ ꯕꯣꯇꯔ ꯑꯃꯗ 1,000 ꯆꯠꯄꯤ ꯑꯃꯃꯝꯅ ꯂꯩꯅꯤ ꯍꯥꯏ. ꯍꯦ ꯑꯄꯪꯕꯤ, ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕꯅ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯤꯅꯦ. 이헤 나마도 와함도 하루게 피라는 게 와세 인티네 세나라 먹고. ꯍꯣꯏ ꯕꯕꯥ. 어이, 엄마, 달어, 어이 달어, 어이 들어오라네. Kaino moi pamwa. Kaigino aphinga phaiwana ko birisibo kaidorage. hꯧꯖꯤꯛ ꯄꯨꯡ 10 ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯟꯕꯒꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄ ꯇꯥꯔꯦ. Hema, hꯧꯖꯤꯛꯄꯣ ꯊꯧꯔꯥꯡ ꯁꯣꯝꯕꯥꯎ ꯇꯧꯗꯅ. ꯍꯩ, ꯊꯧꯔꯥꯡꯗꯤ ꯑꯩꯅ ꯂꯣꯏ ꯇꯧꯔꯛꯑꯕꯅꯦ. ꯅꯆꯥꯁꯤꯡꯗꯨꯗꯤ ꯀꯥꯏ ꯆꯠꯈꯤ? Leye, yo sanariye. ꯑꯩ ꯊꯣꯔꯛꯑꯣ, ꯀꯧꯊꯣꯔꯛꯑꯣ ꯆꯠꯂꯣ. Thambao, Thoiba, noi bauna yam thunamta thoroye. 바보, 그대저 오게. 바보, 그나 깍터져 오게. hꯧꯖꯤꯛ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯟꯒꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄ ꯇꯥꯔꯦ. ꯍꯧꯖꯤꯛꯇ ꯄꯤꯔꯛꯄ ꯁꯦꯗꯨꯜꯅꯦ. ꯑꯩ ꯃꯔꯨꯞꯀꯤ ꯆꯧꯀꯤꯁꯤꯡꯗꯣ ꯊꯨꯅ ꯋꯥꯏ ꯆꯠꯂꯣ. 어두 바보, 또 바지 할로이기수 망갈기 피란치 그렇게 해두는 또 수만수도 와래지. 그래. ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯟꯕꯒꯤ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯇꯥꯗꯅ ꯀꯥꯁꯨ ꯀꯥꯔꯣꯏꯗꯕ ꯁꯤꯀꯤ ꯄꯥꯏꯗꯕ ꯃꯉꯥꯜꯒꯤ ꯆꯦꯜꯂꯤꯕ ꯑꯗꯨꯒ ꯐꯤꯔꯥꯟ ꯆꯤꯡꯈꯠꯀꯗꯧꯔꯤꯕ. ꯍꯩ, ꯊꯥꯡꯄꯥꯛ ꯑꯃ ꯂꯧꯖꯔꯣ. ꯆꯠꯂꯣ. Moi pamwa, vote kidamakta machin manao khanaba phatteko. ꯍꯩ, ꯅꯪ ꯆꯪꯈ꯭ꯔꯣ ꯌꯥ ꯆꯠꯂꯣ. ꯆꯠꯂꯣ. ꯅꯪ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯍꯩ, ꯊꯣꯔꯛꯂꯣ. ꯊꯣꯔꯛꯎꯂꯣꯅꯦ. ꯆꯠꯂꯣ ꯃꯥꯡ ꯊꯥꯎ. ꯆꯠꯂꯣ. ꯑꯩ ꯊꯕꯥ. ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ ꯈꯥꯇꯣꯟ? ꯋꯥꯁꯤ ꯀꯩꯗꯧꯗꯣꯏꯅꯣ? ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯐꯤꯔꯥꯟ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯆꯤꯡꯈꯠꯇꯣꯏꯅꯦ. ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯁꯨ ꯇꯥꯇꯣꯟꯁꯨ ꯏꯟꯗꯣꯝꯆꯥꯁꯨ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯍꯩ, ꯇꯥꯗ ꯂꯩꯇ꯭ꯔꯥ? ꯂꯩꯌꯦ ꯕꯕꯥꯁꯨ. ꯀꯧꯊꯣꯔꯛꯑꯣ. ꯊꯣꯔꯛꯑꯣ ꯋꯥ ꯉꯥꯡꯒꯦ. ꯕꯕꯥ, ꯕꯕꯥꯎ, ꯈꯥꯇꯣꯟ ꯂꯥꯛꯏꯌꯦ. करी तौरे चाउतो. ꯆꯥꯎꯇꯣ, ꯅꯄꯥꯅ ꯆꯥ ꯅꯣꯏ ꯊꯥꯡꯉꯣ ꯇꯦꯜꯂꯣ ꯀꯩꯗꯧꯔꯦ? ꯀꯩꯅꯣ 이태이ꯃꯒ ꯇꯥꯗ ꯍꯣꯏ ꯇꯧꯕꯤꯔꯤꯁꯦ? hꯧꯖꯤꯛ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯁꯨꯃꯥꯡꯗ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯟꯕꯒꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯀꯅꯦꯅ ꯅꯅꯥꯎꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ. ꯑꯗꯨꯒ 이태이ꯃ ꯈꯣꯏ ꯇꯥꯗ ꯈꯣꯏꯅ ꯀꯥꯁꯨ ꯀꯥꯔꯣꯏꯗꯕ ꯑꯣꯏꯁꯨ ꯑꯣꯏꯗꯕ ꯁꯤꯀꯤ ꯄꯥꯏꯗꯕ ꯃꯉꯥꯜꯒꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯀꯅꯦꯗꯅ ꯇꯥꯗ ꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤ. ꯅꯠꯇꯦ, ꯇꯥꯗꯒ ꯅꯅꯥꯎꯒꯗꯤ ꯁꯨꯃꯥꯡꯁꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯌꯥꯏ. ꯃꯁꯤꯕꯨ ꯆꯨꯝꯗ꯭ꯔꯣ ꯇꯥꯗ? चाउतो नयाम्बदी इनाउगी सुमांग फिरान चिकटकनी हाइबसी तादीना. नयाम्बगी सुमांगदसु मंगानगी फिरान चिकटकनी हाइना थौरांगी. अदुदी फांगनरेदना. तादा, फांगनबे रोय तादा. ननाउगी माइ येंबिदनने मंगालगी फिरान चिकटपदो यारगदी तादा हाइदोबिगो तादा. चाउतो नंगसे आइगी इनाउनी. नयाम्बगी माइ येंगुना मंत्री नोंथोंगी फिरान चिकटपदो नोमतो ओसु यैथोउदना. 여이토우드나. तादा, ननाउना हाइजबसिदा तादा खोइना याद्रबदिने अफबोरगो तादा. याद्रे नंग कैदोगे हाइबनो हा. फै फै. येंगब तारेना. हई, थंबौ, थोइबा. कैदौरी? बाबू. 바보, 그대오게 바보. बाबू, फिरांगी वासी मतु मतु कक्ता चवाग्रा. आई कक्ता जो नते. फिरांगी वासे मतु मतु कक्ता केदमने. आई कक्ता लो. कक्ता लो. 어, 누리 कक्ता लो. कक्ता लो.
ꯏꯃꯥꯒꯤ ꯆꯥꯎꯇꯣꯟ ꯑꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯄ ꯑꯍꯜ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛꯁꯤꯕꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯈꯥꯇꯣꯟ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯥ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯆꯦꯅ ꯅꯤꯉꯣꯜ ꯄꯣꯛꯄꯤꯅꯤꯗꯣ ꯑꯗꯨꯒ ꯅꯅꯥꯎꯅ ꯄꯤꯕꯥ ꯄꯣꯛꯄ ꯑꯗꯨꯅꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯏꯆꯦ ꯑꯁꯨꯝꯕꯅꯤ 이때면 거의디 닝올 뽑히니도 ngasi기 톡톡시다 라리 헤비 나사니피 이미지를 개동감게 때마 닝올디 포함이네 포함 나나오기디 비방악다니 마두수 마루 짱짱 넘어갔다 어이 자식 비란지가 뭐 탱이니 잘로 막아 돈 그래다 니건 복바 빠기 타와 낭는 누빠 어저럼러버디 같이 미는 락셔리버시 락셔람 노이다 이마기 타바 낭 라이리 하이 그이더루니 낭나 누빠 오이저럼러버디 ngasi nang babana tamoy may sakal toy base ulam moy da banida ko Ima Baba ngasigi thawdok asina nasagi thamoida singnaba phirep amaga loinana pandam ama lawre punsida singnaba ma yaudrakadi pandam ado phangba ngamloi Ima Baba ningondi phawham natte habado matamna purakpa oisanu 오자 따모 망알가 마얌가디 오자 코이데 피란 찍을까니 하이두나 로이나 토랑 따호래 아두가 피란기 와시부 이붕어 밤에 punamak ase isa thaba na nupa oiramabadi thoomdabasu ya isa thaba ase kanadraba phawham ni ne phawham 이마 그리노 하리시보 아이부 밥 따봉 감드레 타바 아이부 밥 아무것도 따할로 Dabame 타바부 거리기 포함 마코이네 떠오리버세 아인기 마욕더니 오자 아이 잘루키게 뿌너머세 따모드 땀누르게 거리는 모르코이네 떠오리시고 마세 아인우 싱나버니 헤이 낭이 민두부 밤에 하면 들어 헤이 쩔어 안 몰라도 쩔어 헤이 뭐거지 마 시가요 어거지 마 쩔어 나코이 아인우 싱나누 하베 야로이드라 하 다저 이찔레 나오는 요 차너리버시 장엄 때이닌 그래다 후이노 두 원비도 노 정치리네 뭐시 하죠 헤이 뭐 시가요 시가요 Ibo Masanay yung mga napubigan o 붕붕 덕건뷰 나붕은 이게 타와야 되건뷰 타봐 아인 컹다바 나붕어니세 타바 낭기나 마잉나 깔라버리 아이 잘라게 타바
Mantri saya handaknya aku lekagi mi chani mulai voter. Ibung ada pulap pirada bani. Aduna handak su ibung ada soidana kadaro bani. 한딱수 어코이 만트리 사야나 소이드나 까라니 이까다 까라이러버니다. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯀꯔꯤꯒꯤ ꯀꯥꯏꯗꯅꯣ 이때마 야다 야들가 정화 잡히기 못다 리싱 잡히는 맘마이들 뽀뽀 사달러서 아미 리싱 군트라 only 티크로 소이들 가람니사 ꯑꯄꯪꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯩꯗꯦ. ꯁꯤꯡꯈꯤꯅꯨꯀꯣ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯁꯥ. ꯑꯗꯨꯒ ꯁꯥꯔ ꯑꯃꯅ ꯃꯉꯥꯜ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯀꯤ ꯄꯥꯏꯗꯕ ꯃꯉꯥꯜ ꯏꯕꯨꯡꯒ ꯃꯉꯥꯜꯗꯨꯒ ꯁꯥꯔꯒ ꯊꯦꯡꯅꯕꯗꯤ ꯁꯥꯔ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯊꯦꯡꯅꯕ ꯇꯥꯅꯤꯗ ꯁꯥꯔ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯆꯪꯉꯣ ꯆꯪꯉꯣ. ꯐꯝ ꯐꯝ. ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯐꯝꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯁꯥꯔ. ꯈꯥꯗꯣꯟꯁꯨ ꯂꯩꯕꯤꯔꯝꯃꯤ ꯁꯥꯔ ꯁꯥꯔꯁꯦ ꯑꯩꯈꯣꯏ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯏꯔꯦ. ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕ? ꯍꯧꯖꯤꯛꯅ ꯃꯇꯝ ꯂꯣꯏꯗꯨꯅ ꯑꯦꯂꯦꯛꯁꯟ ꯑꯃꯨꯛ ꯊꯦꯡꯅꯒꯗꯧꯔꯤꯕ. ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯁꯥꯔ ꯑꯩꯒꯤ ꯃꯤꯡꯅ ꯄꯥꯃꯦꯜ MA ꯇꯝꯖꯔꯤꯕ ꯑꯗꯨꯒ ꯀꯣꯂꯦꯖꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯖꯤꯛꯅ ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯑꯦꯛꯇꯤꯚ ꯋꯥꯔꯀꯔ. ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ? ꯁꯥꯔ ꯃꯔꯝ ꯂꯩꯗꯅ ꯂꯥꯛꯆꯕꯅꯤ ꯁꯥꯔ. ꯉꯔꯥꯡꯁꯤ ꯁꯥꯔꯒꯤ ꯑꯦꯛꯇꯤꯚ ꯋꯥꯔꯀꯔ ꯊꯝꯕꯧ ꯑꯃꯁꯨꯡ ꯊꯣꯏꯕꯅ ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯁꯤꯝꯕꯣꯜ ꯁꯤꯒꯥꯏꯔꯒ ꯁꯥꯔꯒꯤ ꯁꯤꯝꯕꯣꯜ ꯅꯞꯁꯟꯕꯁꯤ ꯑꯥꯏꯟꯕꯨ ꯁꯤꯡꯅꯕ ꯅꯠꯇ꯭ꯔ ꯁꯥꯔ? ꯃꯁꯤ ꯏꯂꯦꯛꯁꯟ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯨꯒꯥꯏꯕꯅꯤ ꯁꯥꯔ. ꯃꯗꯣ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕꯅꯤ. ꯉꯔꯥꯡ ꯑꯁꯤ ꯊꯝꯕꯧ ꯊꯣꯏꯕ ꯁꯤꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯃꯥ ꯌꯦꯡꯗꯨꯅ ꯑꯩ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯕꯅꯤ. ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯍꯟꯕꯤꯒꯅꯨꯀꯣ ꯁꯥꯔ. ꯇꯧꯍꯜꯂꯔꯣꯏ. ꯌꯥꯔꯦ. ꯊꯣꯛꯄꯤꯈ꯭ꯔꯣ. ꯁꯥꯔ ꯗꯗꯥ ꯄꯥꯃꯦꯟꯒꯤꯗꯤ ꯍꯪꯒꯗꯕ ꯂꯣꯏꯔꯦ. ꯑꯩꯒꯤꯗꯤ ꯍꯪꯒꯗꯕ ꯌꯥꯝꯅ ꯂꯩꯖꯔꯤ. ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ. ꯅꯪꯅ ꯀꯅꯥꯅꯣ? ꯁꯥꯔ ꯑꯩꯈꯣꯏ ꯈꯥꯇꯣꯟꯒꯤ ꯃꯌꯥꯝꯕ ꯑꯣꯖꯥ ꯇꯣꯂꯦꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯗꯗꯥ ꯄꯥꯃꯦꯜꯒ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯖꯔꯤꯕꯤꯅꯤ. ꯑꯩꯒꯤ ꯃꯤꯡ ꯊꯕꯥ ꯀꯧꯖꯩ. ꯑꯣꯖꯥ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥ? ꯍꯣꯏ. ꯅꯍꯥꯟꯃꯨꯛꯁꯨ ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯐꯤꯔꯥꯟ ꯑꯩꯈꯣꯏꯗ ꯆꯤꯡꯈꯠꯆꯒꯦꯅ ꯊꯧꯔꯥꯡꯖꯕꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯐꯤꯔꯥꯟꯒꯤ ꯋꯥꯗꯣ ꯊꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ. ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯁꯥꯔ? ꯃꯁꯤꯕꯨ ꯏꯂꯦꯛꯁꯟꯒꯤ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯁꯥꯔ?ꯊꯕꯥ ꯃꯗꯣ ꯊꯣꯛꯈ꯭ꯔꯦ ꯌꯥꯔꯦ ꯂꯦꯡꯉꯣ ꯂꯦꯡꯉꯣ ꯃꯁꯦ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯅꯤ. ꯊꯣꯛꯆꯈꯤꯔꯣꯏ ꯈꯥꯇꯣꯟ. ꯁꯥꯔ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯅꯣ? ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ. ꯃꯗꯣ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕꯅꯤ. ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ. ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯣ? ꯂꯩꯕꯥꯛꯁꯤꯕꯨ ꯂꯣ ꯑꯥꯏꯟ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ. ꯊꯣꯛꯄꯤꯈ꯭ꯔꯣ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ. ꯀꯅꯥ ꯀꯅꯥ ꯂꯩ? अंकल करी तापीगदबा ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯣ. ꯑꯁꯤꯒꯨꯝꯕ ꯃꯤ ꯀꯔꯤꯒꯤ ꯊꯥꯖꯜꯂꯛꯏ? अंकल की ऑर्डर ने ये सुना ꯄꯤꯒꯤ ꯁꯥꯗꯒ ꯄꯥꯏ. तरंग चली है. ꯍꯩ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ. ꯁꯥꯔ ꯋꯥꯍꯪ ꯈꯔ ꯍꯪꯖꯅꯤꯡꯉꯤ. ꯇꯟꯖꯥ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯃꯨꯛ? ꯁꯥꯔ ꯈꯣꯏꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤ ꯀꯌꯥꯅꯣ? ꯍꯣꯏ ꯃꯗꯨꯅ ꯊꯤꯖꯤꯟꯕ ꯀꯩ ꯃꯊꯧ ꯂꯩ? ꯂꯩꯌꯦ ꯈꯥꯇꯣꯟ. ꯁꯥꯔ इलेक्शन अमा थेंगनाबदा लुपा लाख 9 हेन संग यादे हैबदो कौबीदब फै अदुगा सर खोइना भोटर अममदा लिसिंग चटपी अममम येले पार्लियामेंट दी लोकपाल बिल पास तौखरबने अदुगा सरना अखोय खातोनगा मानरगा अरोनबा करबार कया अमा तवे सरगी पुंसीदो पोलोइदा करी ओरकनी हयेंगी न्यूज़पेपर दा करी इरकुगे हैबदो यंगबियो दाबा मेन चसी करी सुलै तबी मखा नंगनु छु हेरा सा मुइना तौजै साइ बाइनी 이봉아 엄마가 어제 엄마 양수대 밀어면 그냥 그 장제라게 이때만 이때 밖에서 냉장 비우 되면 아 이때 냉장 놀 냉장 비우 아 이게 엄마 내 잡으러 밀라 이 자 내가 부터로 đây mới cô cái này thì gì cây ta là chỉ cái mà cái mà ô cái mà à bây giờ mình nào em để cái gì hay vậy ngang cái số cái coi mà phong ở đây meeting tàu giờ làm gì meeting ở đây khơi xóm ở giá tôi lên à mà đi xóm là bao phong kia thầm bị làm bao cái lối này là local bin cái mà tăng đang ngang qua khơi am nung ngày này ta sao 이봉아
ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥ ꯃꯁꯥꯒꯤ ꯂꯅꯥꯏ ꯐꯨꯔꯤꯈꯥꯎꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯅꯦ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯟꯕꯨ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ ngarang ibungogi meeting hek loibaga manti nongdongi worker singna akhoi lekai gi voter singda lupa lising amam yelame madu lising sing do khoi khunjalaga ibungo da mateng pangge lakpani Thế với mày học tụi mình ấy của gì cái cầu kia với thế mà. Hỏi thế mà. Thaba. Kari no no wa ma hai ni hai do. Kari wa no. Daba me. Ibani gi romance. Asidagi tuksin khrasi. Kari no hai sibo. Ekhoi gi nungsibagi romance tuksan khrasi hai ro. Nang nai ju sik sele se hai ro. As wakhan gadi. Ada tamna khraba. Khaga wanga mu heng lam nai. Kari no ino. Daba me. Aidi ningone. Ningol di phawam ni haibase. Aidi yam yazaning de. Kana na nangbu phawam ni haiba. Daba me. Punsida pandam ama phamge hairabadi. Singnaba madi hotnaba kandrabadi. Pandam ado phangba ngamloi. Kari pandam no hayo. Daba me. Ningon di phawam na te haibagi pandam ama. Pandam ado phangba ngamdriba makai. Nangai asumna amu hana unagumsi. Ngasina aroiba. Mado ay yaba ngamloi ne thaba. Nangsu matik chaba mi ama oirakhu. Aishu matik chaba mi ama oirakhige. Matam aduda nangai gi nuksi lepun yauminase. Matam aduda kundo parengsu huksage. Ngasi gi chatlage. Thaba. Thaba. Hello. Hello. Kari do za no. Ye wa sino. Hello. Oi ba bua, pau khonadra Hello. Kari no ne mobile su shu job le. Kari kudong TV yor ba sa mo. Manchi nong thonda muk tawrga yengdana. Tawrabani ne. Mantri na budi kai su waru nung sa tiro nu. Soidna yor ne hai labani. Karigumba CID na pau pidana. Phaba punbaga thode khodi loire do. Hey, adugi budi toina waninga litin he. Mantri is coaching du loina sakibani. Moi babunga, sigumba number 4 karbar si topiro ba. Mama, ngak yolaga sina pangya bado kau phade ko. Babu. Babu. Ah. Isa ni yore dana. Hoi babu. Khoi mongol loire. Ha. Tu. Crorani. Oh. Crorani. Isa ni di maru sang bisa ngak tani. Hoi.
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯟ ꯇꯥꯟꯒꯗꯕꯅꯦ ꯄꯩꯁꯥꯕꯨ ꯊꯣꯛꯇ꯭ꯔꯕꯗꯤ ꯕꯤ ꯑꯣꯏꯁꯅꯨ MA ꯑꯣꯏꯁꯅꯨ ꯐꯧꯍꯥꯝꯅꯤꯅꯦ ꯐꯧꯍꯥꯝ 이제나 마사누기 타바디 에메네나 뿡이 chen thoktraba thabado phauham ne phauham 바봉 이마 한덕디 아코이 먼트리 농토는 못 가봐 쇼이드라버니 그이 까드리게 소이들 까라도미네 바보 이마 그리고 한덕디 ಮಂತ್ರಿ 농토는 못 가봐 가르바세 마카사 다르가 아두더기디 그롤기 뭐 바보 ꯄꯥꯠꯂꯕꯗꯤ ꯍꯌꯦꯡꯗꯁꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯋꯥ ꯂꯩꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯄꯥꯝꯃꯦ 이붕어 망아 하이저바 논저바 오자기 분시다 민원다 하이저 논저버기 여럭티니 망아 바바디 싱데 ꯆꯠꯄ ꯌꯥꯔꯣ 빠게 베마 바바는 싱데 ꯆꯠꯄ ꯉꯝꯗꯗ ꯊꯕꯛ ꯇꯠꯄ ꯍꯥꯏꯕꯗꯣ 바바기 뚱기 분시다 아무바 하목대 션 ꯑꯩ ꯆꯠꯀꯅꯤ ꯆꯤꯡꯗ ꯆꯠꯀꯅꯤ ꯃꯣꯏꯕ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯄꯤꯌꯣ ꯃꯗꯨ ꯌꯥꯔꯣꯏ ꯃꯃꯥ ꯃꯉꯥꯜ ꯄꯥꯃꯦꯜ ngasi babana singda satlamdaida nakoi ani unaba yamna nungaire mangal sahi mangagi matungda oja thabuktagi pothare hayeng aina halakpada ja oja gi thawjaldagi nang kabu ja thachi punima ngasi gi ne hayeng gi ne sa 이붕어 밤에 난 이사누피가 머리 레니 해봐 아이카 어자는 싱들 레이크나이다 난 윤발람비도 공다란 뭐 야로 있고 잉클럭바 저본 기쁜 시부 나타이랍니까 싱나바 아마그 반담 걸 왜냐나 레방은 석학나바 미 아마만 보고 이렇게 오자 빠기 타봐 닝원디 포함나 띠 하이브도 năng uloko nang na pamjaba police officer ama haibdo oiduna mantri ga manaraga drug karba to bo kangku phadu lebak asi niksagi khayati gi kanbo wi ko ipagi pema baba gi yatham ngak na sat pangam boy jage baba mama oiba thaba mangal ja pamel ja aisha okay ke Baba, 모이바 망골로이 비라 오고. ning adum ko boya bisibo SDO officer mo orebanina sir ko boda kai kai ke nang su police officer mo orabnina medang ko botare do la hosanse sex ima imo 오 따레 하이나 이분 오빠 매 이마 하이나 우다 보고 이래다 딱 하나 낭부 타박 갔다 오라 그러 마 타복 마사 아마 펑저래 ima thabak masaga nateda tingnopalda SDO oina join tawrabane officer ne officer ꯑꯩꯈꯣꯏꯁꯨꯅꯦ ꯊꯕꯥꯁꯦ ꯀꯨꯏꯗ꯭ꯔꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯉꯁꯤꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯣ ꯌꯦꯡꯉꯨ ima nasasu dada pamelsu pukningda asetpa singnaba phirep amaga loinana ingkhalakpa matamgi jobongi punsido na thaiduna thamamlaga masigi pandamase yobo ngamnaba honarakibani ima ningon sibu phohamne haibasibu yaningbrane nasadi yazaningdeda 정미 닝온 복비 마마사
ꯅꯤꯉꯣꯟꯁꯨ ꯃꯤꯅꯦ ꯍꯧꯍꯥꯝ ꯅꯠꯇꯦ ꯍꯩꯃꯥ ꯃꯣꯏ ꯕꯥ ꯂꯥꯛꯄꯤꯔꯦꯗꯅ ꯃꯃꯥ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯈꯣꯀꯣ ꯑꯩ ꯃꯩ ꯑꯝꯇ ꯂꯧꯊꯣꯛꯆꯔꯨꯒꯦ ꯕꯕꯥ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯗꯅ ꯑꯣꯖꯥ 어자. hogalo. Baba, beda pamelsu Technopolda SDO oina thabaki join tawrabane. Nungaira. Sahi manga su hawkhre. Ai su pension chale. Hawjikti potharani. Mangara vote karba. Nangareda. Vote khare. Mamana vote karba. Nangareda. Vote khare. Kari lere. Khaton, ngakpigano. Tasawsu tachonsu amukta kokthokpiro. Ambo. Thoiba. Angtholo. Mi suredana. Khaton, number 4 kg ni do amukta puthokpiro. Khatun di bham ta ngamdre. Fazana haingida amukta puthokpiro. Natrabadi khaton gi afabadi oiroroi. तासोक्तो उपाय लेती अखोइना तौखिबा अरुनबसिंग अदो विजिलेंसना वीडियो की सेट लोहिना लोरमले पोतो पुथुपिरो Khaton, matam manghanbiragano. Amta puthokpiro. Hoy. Nang sali ko na. Nang police ba sa nang parna. Hoy, tama. Makhoi mungse reto. Tong. Ayane. Dai butok sarge. Khaton, matam amada Khatona ain mawa lawdena ngangkhiba mayamdo. Ngasidi aikhoigi mantri sahab amadi Khaton ain na pulabani. Ain mukanba amamuk leitabani. Aikhoina hinglibase ain gi makhada hinglibani. Ain bu mawa lawdaba mi singa dudi a jailda. 사르망안 오자 솜도 묵다 샤 마시디 아이 마이티 아이기 가이 푸너버 힘을 흔들로 미오이버기 타모이부 पैसाना लैनी खलुबा प्रजासिंगिदमक्ता थादरप सेंफम कयाना अइगी लन थुम लेपसलुबा लुपा क्रोर क्रोर चंगना
ꯌꯨꯝ ꯀꯩ ꯁꯥꯔꯨꯕ ꯂꯣ ꯄꯥꯟꯕꯤꯟꯕꯨ ꯀꯥꯎꯊꯣꯛꯂꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯗꯒꯤ ꯏꯔꯥꯟ ꯁꯥꯔ ꯆꯥꯎꯇꯣꯜ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯃꯥꯟꯅꯔꯒ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯔꯨꯕ ꯋꯥꯗꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯂꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯖꯦꯟꯗ ꯆꯠꯄ ꯇꯥꯕꯅꯤ ꯁꯥꯔ ꯀꯅꯥꯅꯁꯨ ꯀꯅꯥꯕꯨ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯁꯥꯔ ꯏꯆꯥ ꯊꯕꯥꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯒꯦ ꯑꯩ ꯋꯥꯔꯧꯗꯦ ꯃꯇꯝ ꯑꯃꯗ ꯏꯆꯥ ꯊꯕꯥꯕꯨ ꯅꯤꯡꯉꯣꯜꯅꯤ ꯐꯧꯍꯥꯝꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯥꯄꯜ ꯇꯧꯖꯔꯨꯕ ꯏꯆꯥ ꯊꯕꯥꯗꯤ ꯐꯧꯍꯥꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯐꯧꯍꯥꯝꯗꯤ ꯑꯩꯅ ꯃꯔꯨ ꯆꯪ ꯆꯪ ꯂꯧꯋꯦ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯑꯣꯏꯔꯝꯅꯤꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯥꯏꯟꯕꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯥꯏꯟꯕꯨ ꯀꯟꯕ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯗꯥꯗꯥ ꯏꯇꯩꯃ ꯅꯅꯥꯎ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯇꯩꯃ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯗꯥꯗꯥ ꯆꯥꯎꯇꯣꯟ ꯅꯌꯥꯝꯕꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯆꯥꯎꯇꯣꯟ 이마 ꯆꯥꯎꯇꯣꯟ ꯑꯩꯈꯣꯏ ꯅꯇꯩꯃ ꯑꯩꯈꯣꯏ ꯂꯩꯔꯤꯕꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯃꯇꯝ ꯑꯃꯗ ꯈꯥꯇꯣꯟꯅ ꯑꯩꯕꯨ ꯅꯤꯉꯣꯟꯗꯤ ꯐꯧꯍꯥꯝꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯆꯩꯕꯤꯈꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯆꯦꯠꯄ ꯁꯤꯡꯅꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯉꯣꯜꯗꯤ ꯐꯧꯍꯥꯝ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯎꯠꯅꯅꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯏꯆꯦꯜꯕꯨ ꯅꯥꯊꯩꯔꯝꯂꯒ ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯅꯦ ngasi aina officer ama oiba ngamib sumi singnaba ama yaudravadi medamna ningondi phawam nate haibado utpa ngamlamdabasu ya ibungi thaba iselbu ningolni phawhamni hairuba phawhamdi chachau ibungi thaba ichaldi ningol oibi khudimaki phidamna phamne 인돔사기 타봐 난 인돔사부 와로가누고 이자디 포함 오이람드레다나 인돔사디 이마네 아이코기 엑스 미니스터 카톤 따서 마디 따톤 ngasi nasanna nakhoi pumnamakpu arrest tawribase kaisu leitabi thabana nate aina ne mayam gari daga khana batawshi sir arrest tawshi pukulo